mayam punamukpu Shanjit Sharma taram noksari movie story Manipur ngasi mupudun laksari ba film sigi maming The Machinist. Movie si 2004 de release tawkiba psychological thriller drama category oiba Hollywood movie mani. Films na phangkiba rating singdi IMDb da 10 manung da 7.7 gi rating phangi. Rotten Tomatoes da 77% gi fresh oi. Google users na 86% gi like pira film mani. Movie si director Bette Anderson, writer na Scott Kosar, aduga producer na Carlos Fernández. Film si number sangkiba senpham na $1 million manga sangki hairi. Aduga films na tan kiba box office collection gi senpham na $1 million mapan tan khre hairi. Maroi ba saktam langli ba singdi. Film si main protagonist Trevor Reznor ki saktam da maming lerba actor Christian Bale, Maria ki saktam da Aitana, Stevie ki saktam da Jennifer Leigh, Ivan ki saktam da John Sharian, Miller ki saktam da Michael Ironside. Hare mayam ay huzik film si wari liba huzerege ay na haibada soy ki balan ki ba madishi thaw yaw matam na mayam da ngakpiyo haibo apam thamjari. Film si gi ahu busin maktada Trevor ko nupa amo lei. Mahangna atopa mi mo hatok laba matungda yomsan duna puraklega ising da thadaraga manghanna ba honari bani. Tanjas ta maning lomdagi kana ko mamlagle adugo mangon da hairei nang kanano. Mapamastagi film si wari si flashback ta hangatuna khoida mu uhalle. Trevor haibu nupa si mangon da yamatam thirba leina makhalama na ai habsi film si bi yengli ba khoina bab tare. Mangon da nari ba na pasi maming insomnia haina kawi. Mayam da bhab ta na ba haijeronge tumba sunya yadabagi leina asibu insomnia haina kawi. Maramasdagi Trevor haibu nupa si sungtum tumdana laikhalali ba si kuire. Ayuk nungtil numidang khaidana mahakti tumdana adum leirabani. Maramasdagi thokiba thongdoksing amadi mana thamkiba pochai sing sunge hak leitana kawi. Masida sunatana OCD haina khangnariba problem makhal amasu mayoknaribani. Masdagi hanjin magi makhut si sam thoktuna talai. Asum sathakliba magi thongsing asi angakpagi mataw haibaduni. Mafam khudimakta mahaksi apunaba amagum haibadi karigumba wakhal amada tawdun leibagum tawi. Trevor si chawraba company mada Machinist oina thabak tawbani. Adubu magi oiriba phibam masida maga thabak tawminariba worker singsna mangondagi lapthokna dum lei. Mana thabak tawriba milis da takar ko bunu pam sulai. Trevor gi mawung matawis da mana di nungsiba phaude maga loina pa pamde. Milis da mabu yahon bisi pamda bani. Aduga Trevor na sukhali takar hari bunu pas na mabu toina lagna duna karem ka thainare. Maramasdagi takar hari bunu pasi bu sumana tasenga nungside. Nong Trevor na magi gari da leiringai iban ko bunu pa magi manak talagle. Aduga Trevor da onsin duna wari sana bahurale. Trevor na hangli nang kanano. Aina nangbu masigi milis da companies da mamang da mukta ukhidri. Iban hari bunu pas na harai atopa employee magi mahut sinduna mafam stalakmani. Aina mahut silakliba hana milis da thabak toramba nupa du di police na phakre. Magi mahut sinduna aina companies di yorokpani harkumni. Wafam sta Trevor sungnak tuna lehore. Trevor na huzik le liba punchi mahinga si mayam ga mana da bhaibadu oire. Matam khudingmakta mafam khudingmakta apunaba magum adum leibani. Insomnia hari balaina asna maram oiduna matam sangna tumlaktabadagi magi haksangi weight asi suyamna shontha bhaibadu oire. Mahangna tumkhalaktribasi sahi amarom pharabani. Maramasina magi haksang si sonmanbadagi yengbada akibagi masak haibadu su oire. Trevor gini haibada sangsar sida kanamata leitre. Maramasina magi thabak hekloibaga nupi magi manakta awa pothanabagi damakta sali. Nupi sigi maming si Stevie kawi. Mahak si prostitute amani. Nupi isna su Trevor bu nuksiba phaujai. Nungti gi ona Trevor na magi thabak hekloibaga Stevie haribi nupi sigi manakta lai. Masigi matungda mana anirak subo ina nong magi ona soidana tawriba thabak asi airport ta chatpasini. Masigi maramdi mafamsta leiribi waitress oiribi nupi sibu uzaba phangnabagi damaktani. Magi mamingna Maria haina kawi. Nupi isna nungti gi ona Trevor da coffee supiri. Aduga Trevor na su ahenba senpham oina tips supiri. Asumna Trevor na Maria haribi nupi sigi manakta laklibagi maramdi magi waraba punsigi maramda nupi isna mangonda pauta kya pibiba asinani. Nupi sigi wahi sing targa magi awak pothafam haibadu oijaba asinani. Mathangi numita Trevor na millisigi manungda thabak tawringai magi colleague oriba nupa amana machine sing sembada mateng pangnabagi damakta kaurakpadagi mahak sangsinduna yauri. Matawsumna magi colleague ki damakta machine sing sembada mateng pangduna leiringai nakalda yengthokkhibda Ivan hariba nupa asi ure. Mahangna angakpa makhalgi ingit ama tawraklami haibadi Trevor bu hatkani hana kihanbagi mawongni. Masi urubadagi magi wakhalasi nakalamata sathokre. Asuma tawrubadagi machine gi ngamloidaba aranba button mada namthoklure. Mastagi soiduna machine si start tawkre. Asumna start tawraklabanina machine semduna leiriba magi colleague ki makhut asi kakhatkre. Mayam sensinduna nupa asi bukalami. Adubu nupa asi gi makhutti puramuna kakre. Hojik Trevor si su phakhatpada loire. Mana mayam da khanganaba honari thokriba thongdo asi Ivan hariba nupa asna maram oiduna ni haiduna. Adubu mayam da khanganabagi damakta Ivan lomdi yengthorokpa matamdadi mafamsta Ivan hariba nupa asi leiramdre. Hojik Trevor na gyan taba ngamde. Thokliba thongdo asi bu karino haiduna kangauna duna leire. Ivan hariba nupa to kadai da sakhirabano haiduna koyeng yengi. Mathangi sindana Trevor si magi mayum da halagle. Mana sangsilakpada magi ka manungda leiriba fridge sida note ama kanagumana napsinduna thamamle. Note is di yeklamniba saktam asi yengbada angakpani. Masi karino haibsi mana su gyan taramde. Kanana kaste sangsilaga note asi naplamniba no haibsi hangnabagi damakta ka bara salibi nupi yumbu si manakta sangsilagle. Trevor na hangli kaste kanagumba malakla mara haiduna. Adubu nupisna kanagumba mata lakhide hana phongdoli. Masda Trevor su angakpa phawramni.
ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯎꯠꯂꯛꯂꯦ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯁꯨꯔꯦꯟꯁꯀꯤ ꯀꯥꯡꯕꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯀꯣꯂꯤꯛ ꯑꯃꯒꯤ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠ ꯀꯛꯈꯤꯕꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯅꯤ ꯇ꯭ꯔꯦꯚꯔꯅ ꯍꯥꯏꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯚꯥꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯃꯍꯥꯛ ꯑꯗꯨ ꯃꯤꯜ ꯑꯁꯤꯗ ꯑꯅꯧꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯌꯥꯎꯔꯛꯄꯅꯤ ꯃꯥꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯍꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯙ꯭ꯌꯥꯟ ꯆꯪꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯅꯔ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯦ ꯃꯗꯨ ꯅꯪꯅ ꯍꯥꯏꯖꯤꯟꯕꯅꯤ ꯅꯔꯥꯜ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯋꯥꯐꯝ ꯑꯃ ꯚꯥꯞ ꯇꯥꯔꯦ ꯃꯗꯨꯗꯤ ꯇ꯭ꯔꯦꯚꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯀꯣꯛ ꯆꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯚꯔꯒꯤ ꯃꯐꯝꯗꯗꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯁꯥꯎꯗꯨꯅ ꯃꯤꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯃꯤꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯂꯧꯊꯨꯡꯅꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯤꯌꯥ ꯍꯥꯏꯔꯤꯕꯤ ꯑꯦꯌꯔꯄꯣꯔꯠꯇ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯥꯔꯤꯌꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯃꯥꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯆꯔꯤꯕꯅꯤ ꯇ꯭ꯔꯦꯚꯔꯅ ꯍꯥꯏꯔꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥꯅꯁꯨ ꯍꯥꯏꯔꯤ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛꯇ ꯆꯠꯀꯗꯧꯔꯤ ꯅꯪꯅꯕꯨ ꯄꯥꯝꯅꯕꯗꯤ ꯅꯪꯁꯨ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯛꯄꯗ ꯇ꯭ꯔꯦꯚꯔꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯇ꯭ꯔꯦꯚꯔꯅ ꯊꯦꯠꯂꯤꯕ ꯘꯔꯤꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡ 1:30 ꯇꯥꯔꯦ ꯃꯥꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄꯨꯡꯁꯤꯡ ꯌꯦꯡꯕꯗ ꯄꯨꯡ 1:30 ꯑꯗꯨꯝ ꯇꯥꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯣꯡꯃ ꯈꯛꯀꯤ ꯅꯠꯇꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯃꯌꯨꯝ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯦ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃ ꯆꯠꯂꯤꯕꯁꯤ ꯎꯔꯦ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯥꯔꯁꯤꯗ ꯌꯥꯎꯕ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯕꯥꯔ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯗ꯭ꯔꯤꯡꯁꯤꯡ ꯊꯛꯃꯤꯟꯅꯔꯤ ꯇ꯭ꯔꯦꯚꯔꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤꯗꯨꯅ ꯋꯥꯀꯔ ꯑꯃꯒꯤ ꯃꯈꯨꯠ ꯇꯠꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯗ ꯃꯌꯥꯝꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯃꯤꯜ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯚꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯜꯗ ꯊꯕꯛ ꯁꯨꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯗ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯚꯥꯟꯅꯗꯤ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯈꯪꯗꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯅꯥꯀꯜ ꯑꯃꯗ ꯋꯥꯈꯜ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯕꯨ ꯄꯛꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯁꯨꯝꯅ ꯊꯧꯁꯥꯗꯅ ꯐꯣꯡꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯂꯦꯠ ꯑꯁꯤꯗꯤ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯀꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯔꯅ ꯃꯥꯒꯤ ꯋꯥꯂꯦꯠ ꯑꯁꯤ ꯆꯦꯛ ꯇꯧꯔꯦ ꯃꯁꯤꯗ ꯐꯣꯇꯣ ꯑꯃ ꯐꯪꯂꯦ ꯐꯣꯇꯣ ꯑꯁꯤꯗ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯇꯣꯞꯄ ꯀꯣꯋꯥꯀꯔ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯏꯚꯥꯟꯅ ꯃꯤꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯪꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯎꯠꯄ ꯉꯝꯂꯒꯅꯤ ꯈꯜꯂꯨꯕꯗꯅꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯇꯣꯞꯄ ꯀꯣꯋꯥꯀꯔ ꯑꯁꯤꯗ ꯃꯥꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯝꯃꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯐ꯭ꯔꯤꯖ ꯑꯁꯤꯗ ꯑꯅꯧꯕ ꯅꯣꯠ ꯑꯃ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯊꯝꯂꯝꯂꯤꯕ ꯅꯣꯠ ꯑꯁꯤꯗ ꯌꯦꯛꯂꯝꯂꯤꯕꯁꯤ ꯐꯥꯁꯤ ꯇꯧꯅꯅꯕ ꯁꯒꯥꯏ ꯑꯃꯗꯤ ꯊꯧꯔꯤ ꯑꯗꯨꯒ ꯃꯌꯦꯛ ꯈꯔꯗꯤ ꯂꯣꯠꯁꯤꯜꯂꯒ ꯑꯔꯣꯏꯕꯗ ERꯒꯤ ꯃꯌꯦꯛꯁꯤ ꯎꯠꯇꯨꯅ ꯊꯝꯂꯤ ꯃꯁꯤ ꯎꯕꯗ ꯃꯥꯅ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯚꯥꯞꯅ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤ ꯃꯃꯤꯡ ꯑꯁꯤ ꯇꯛꯀꯔ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤꯜꯗ ꯌꯥꯎꯔꯤꯕ ꯋꯥꯀꯔ ꯑꯗꯨꯒꯤ ꯃꯤꯡꯅꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯇꯧꯕ ꯋꯥꯀꯔ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯦꯚꯔꯅꯁꯨ ꯈꯪꯂꯦ ꯇꯛꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯃꯤꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯄꯥꯝꯃꯤ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯏꯗꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯤ ꯑꯁꯤ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯚꯔꯁꯨ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛꯇ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯔꯒ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯔꯨꯠ 666 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤ ꯐꯟ ꯔꯥꯏꯠꯀꯤꯗꯃꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯝꯂꯤꯕꯅꯤ ꯃꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯑꯣꯏꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯦꯄꯤꯂꯦꯞꯇꯤꯛ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯀꯣꯡꯒꯣꯜ ꯀꯥꯕꯒ ꯂꯣꯏꯅꯅ ꯂꯦꯛꯊꯔꯛꯂꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇ꯭ꯔꯦꯚꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯥꯅ ꯈꯟꯖꯔꯤꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯑꯗꯨꯕꯨ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯅꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯅꯥꯕꯁꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔꯅ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯇ꯭ꯔꯦꯚꯔꯅ ꯃꯥꯔꯤꯌꯥꯒꯤ ꯌꯨꯝꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡ 1:30 ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯔꯤꯌꯥꯒ ꯃꯥꯒꯤ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯘꯔꯤꯗ ꯌꯦꯡꯂꯨꯕꯗ ꯄꯨꯡ 1:30 ꯍꯦꯛꯇꯃꯛ ꯑꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔꯅ ꯐꯛꯂꯥꯡꯗ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯃꯥꯒ ꯃꯆꯥꯒꯒꯤ ꯁ꯭ꯀꯦꯠꯆ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐ꯭ꯔꯤꯖꯇ ꯊꯦꯠꯇꯨꯅ ꯊꯝꯂꯝꯕ ꯅꯣꯠ ꯑꯗꯨ ꯊꯤꯔꯤ ꯅꯣꯠꯇꯨꯗ ꯌꯥꯎꯈꯤꯕ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯛꯀꯔ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯃꯥꯗꯔ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯔꯤꯌꯥꯒꯤ ꯌꯨꯝꯗ ꯊꯦꯠꯂꯝꯂꯤꯕ ꯁ꯭ꯀꯦꯠꯆ ꯑꯗꯨꯗꯒꯤ ꯃꯥꯅ ꯚꯥꯞ ꯑꯣꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯅꯣꯠ ꯑꯁꯤꯗ ꯃꯥꯅ ꯋꯥꯍꯩ ꯃꯦꯟꯁꯤꯜꯂꯦ MOTHER ꯃꯥꯗꯔ ꯍꯥꯏꯅ ꯃꯦꯟꯁꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯥꯒꯤ ꯂꯤꯔꯕ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒ ꯃꯥꯒ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯂꯤ
ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯉꯁꯥꯏ ꯃꯥꯔꯤꯌꯥꯒ ꯃꯥꯒ ꯆꯠꯂꯨꯔꯤꯕ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥꯔꯛ ꯑꯗꯨꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯤ ꯎꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯅ ꯃꯦꯁꯤꯟꯁꯤꯡ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯃꯦꯁꯤꯟꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯦꯞꯇꯅ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯥꯀꯔ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯁꯤꯟ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯆꯤꯡꯊꯣꯛꯂꯦ ꯑꯗꯨꯕꯨ ꯇ꯭ꯔꯦꯚꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯂꯃꯟ ꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤ ꯋꯥꯀꯔ ꯑꯃꯒꯤ ꯈꯨꯠ ꯇꯠꯍꯟꯈꯤꯕ ꯑꯗꯨꯅ ꯅꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯇꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯋꯥꯀꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯀꯤꯅꯔꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯊꯕꯛꯇꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯠꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯠꯇ ꯉꯥꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯤꯜ ꯊꯤꯗꯕ ꯀꯨꯏꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯏꯚꯥꯟꯒ ꯎꯅꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯡꯗ ꯏꯚꯥꯟꯒ ꯊꯦꯡꯅꯈꯤꯕ ꯕꯥꯔ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯕꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯚꯥꯟ ꯑꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯏꯚꯥꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯏꯚꯥꯟ ꯑꯁꯤ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯥ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯂꯦꯟꯂꯣꯔꯗ ꯑꯣꯏꯕꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯂꯦ ꯇ꯭ꯔꯦꯚꯔꯅ ꯈꯜꯂꯤ ꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐ꯭ꯔꯤꯖꯗ ꯅꯣꯠ ꯍꯦꯛ ꯊꯦꯜꯂꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯦꯟꯂꯣꯔꯗ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯥꯗ ꯂꯤꯛ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯀꯥꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯐꯥꯎꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯇ꯭ꯔꯦꯚꯔꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯗꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐ꯭ꯔꯤꯖꯇ ꯑꯃꯨꯛꯀꯁꯨ ꯅꯣꯠ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯣꯠ ꯑꯁꯤꯗ ꯂꯦꯇꯔ ꯃꯁꯤꯡ ꯍꯦꯟꯒꯠꯅ ꯏꯔꯝꯂꯦ ꯑꯍꯥꯟꯕꯒꯤ ꯂꯦꯇꯔ ꯂꯣꯠꯁꯤꯜꯂꯒ ꯃꯊꯪꯗ ꯑꯥꯏ ꯑꯃꯗꯤ ꯑꯦꯜ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯋꯥꯍꯩ ꯑꯃꯨꯛ ꯂꯣꯠꯁꯤꯜꯂꯦ ꯃꯇꯨꯡꯗ ꯏꯒ ꯑꯥꯔꯒ ꯑꯃꯨꯛ ꯊꯝꯕꯅꯤ ꯃꯃꯥꯡꯗ ꯃꯥꯅ ꯋꯥꯍꯩ ꯑꯅꯤꯗꯤ ꯁꯦꯝꯒꯠꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯗꯅ ꯇꯀꯔ ꯑꯅꯤꯁꯨꯕꯗꯅ ꯃꯥꯗꯔ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯝꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯋꯥꯈꯜ ꯁꯨꯡꯕ ꯍꯧꯔꯦ ꯑꯍꯥꯟꯕ ꯃꯐꯝꯗꯅ ꯑꯦꯝ ꯊꯝꯂꯦ ꯑꯗꯨꯒ ꯃꯔꯤ ꯁꯨꯕ ꯃꯐꯝꯗ ꯑꯦꯜ ꯍꯥꯞꯆꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯤꯡ ꯑꯁꯤ ꯃꯤꯂꯔ ꯍꯥꯏꯅ ꯊꯣꯛꯂꯦ ꯃꯤꯂꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯃꯦꯁꯤꯟꯅ ꯈꯨꯠ ꯀꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯦꯚꯔꯅ ꯈꯜꯂꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯂꯔꯅ ꯇꯧꯒꯦ ꯃꯊꯥꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯔꯥꯜꯅ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯤꯂꯔꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯂꯔꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯇꯧꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯀꯥꯡꯕꯨꯅ ꯃꯉꯣꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯈꯨꯠ ꯅꯥꯝꯃ ꯇꯠꯆꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯐꯪꯖꯕꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯇ꯭ꯔꯦꯚꯔꯗ ꯃꯥꯅ ꯁꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯔꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯆꯩꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯤꯂꯔꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯔꯛꯂꯦ ꯑꯁꯨꯝꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯚꯔ ꯑꯁꯤ ꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯗ ꯏꯚꯥꯟꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯃꯨꯛ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯏꯚꯥꯟꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯇꯥꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯏꯚꯥꯟꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯁꯤꯕꯨ ꯅꯣꯠ ꯇꯧꯁꯤꯜꯂꯦ ꯃꯇꯨꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯏꯍꯧꯔꯤꯕ ꯒꯥꯔꯤ ꯅꯝꯕꯔ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯜꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯕꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯪꯉꯣꯟꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯑꯃꯅ ꯋꯥꯊꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯨꯕ ꯇꯧꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇ꯭ꯔꯦꯚꯔꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯅ ꯁꯣꯔꯣꯛꯇ ꯊꯧꯔꯛꯂꯒ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯁꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯃꯅ ꯃꯥꯕꯨ ꯊꯣꯝꯂꯝꯂꯦ ꯍꯥꯏꯗꯨꯅ ꯏꯚꯥꯟꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯕु ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯤꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯑꯗꯨꯒ ꯏꯚꯥꯟꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯁꯤ ꯄꯤꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯒꯥꯔꯤ ꯅꯝꯕꯔ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯄꯤꯔꯨꯔꯤꯕ ꯒꯥꯔꯤ ꯅꯝꯕꯔ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯚꯔ ꯃꯁꯥꯃꯛꯀꯤ ꯃꯤꯡꯗ ꯂꯩꯕ ꯒꯥꯔꯤ ꯑꯣꯏꯔꯝꯂꯦ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯑꯩꯈꯣꯏꯗ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇ꯭ꯔꯦꯚꯔ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯇ꯭ꯔꯦꯚꯔꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇ꯭ꯔꯦꯚꯔꯅ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯔꯛꯂꯤ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯌꯨꯝꯗ ꯆꯪꯗꯅ ꯁ꯭ꯇꯦꯚꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯨꯟꯈ꯭ꯔꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯁ꯭ꯇꯦꯚꯤꯅꯗꯤ ꯇ꯭ꯔꯦꯚꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯔꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯉꯛꯄ ꯐꯣꯇꯣ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯏꯚꯥꯟꯒꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯝꯕ ꯐꯣꯇꯣ ꯑꯗꯨ ꯁ꯭ꯇꯦꯚꯤꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯇ꯭ꯔꯦꯚꯔꯅ ꯁ꯭ꯇꯦꯚꯤꯒꯤ ꯃꯊꯛꯇꯁꯨ ꯆꯤꯡꯅꯕ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯏꯚꯥꯟꯒ ꯁ꯭ꯇꯦꯚꯤꯒ ꯄꯨꯟꯁꯤꯟꯅꯔꯒ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯧꯇꯨꯅꯕ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯚꯤꯒꯤ ꯃꯐꯝꯗ ꯁꯥꯎꯖꯤꯜꯂꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯂꯧꯇꯨꯅꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯇ꯭ꯔꯦꯚꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯁ꯭ꯇꯦꯚꯤ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯋꯥꯀꯔ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯀꯥꯞꯂꯤꯕꯁꯤ ꯏꯚꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ ꯅꯪ ꯅꯁꯥꯅꯤ
ꯃꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯗ꯭ꯔꯥꯏꯚꯔꯅ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯐꯣꯇꯣꯁꯤꯗ ꯃꯍꯥꯛꯅ ꯍꯟꯖꯤꯟꯅꯁꯨ ꯌꯦꯡꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯁ꯭ꯇꯦꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯠꯂꯛꯇꯕꯗꯒꯤ ꯃꯥꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔꯅ ꯂꯥꯛꯂꯤꯕꯁꯤ ꯏꯌꯥꯔꯄꯣꯔꯠꯇꯅꯤ ꯍꯥꯏꯕꯗꯤ ꯃꯥꯔꯤꯌꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯣꯐꯤ ꯍꯥꯎꯁ ꯑꯗꯨꯗꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯃꯥꯔꯤꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯋꯦꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯗ꯭ꯔꯥꯏꯚꯔꯅ ꯍꯪꯂꯤ ꯃꯥꯔꯤꯌꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯋꯦꯇ꯭ꯔꯦꯁ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯃꯥꯔꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯕꯛ ꯇꯧꯗꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯀꯣꯐꯤ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯒ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯧꯇꯨꯅꯕ ꯌꯥꯎꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯦ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯏꯕꯥꯟꯒꯤ ꯀꯥꯔ ꯑꯁꯤ ꯊꯧꯔꯛꯄ ꯎꯔꯦ ꯗ꯭ꯔꯥꯏꯚꯔꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯑꯁꯤ ꯇꯥꯟꯅꯔꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯏꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯍꯦꯛ ꯌꯨꯝꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯥꯔꯤꯌꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤ ꯎꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯏꯕꯥꯟꯅ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜꯅ ꯃꯉꯣꯟꯗ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯅ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯅ ꯈꯜꯂꯤꯕꯅ ꯑꯉꯥꯡ ꯑꯗꯨ ꯏꯕꯥꯟꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯑꯁꯨꯝ ꯌꯦꯟꯅꯔꯛꯄꯅ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯔꯛꯂꯦ ꯏꯕꯥꯟꯅ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯃꯥꯡꯗ ꯏꯕꯥꯟꯒꯤ ꯋꯥꯂꯦꯠꯇꯒꯤ ꯂꯧꯊꯣꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯏꯕꯥꯟꯒ ꯋꯥꯀꯔ ꯑꯃꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯃꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯏꯕꯥꯟ ꯅꯠꯇꯦ ꯃꯥ ꯃꯁꯥꯃꯛꯀ ꯋꯥꯀꯔ ꯑꯗꯨꯒ ꯀꯥꯞꯃꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯤꯁꯤꯡ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯀꯥꯞꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥ ꯉꯛꯆꯕꯗ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯥꯔꯄꯦꯠ ꯑꯃꯅ ꯌꯣꯝꯁꯤꯜꯂꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯈꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯔꯦ ꯏꯕꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯏꯁꯤꯡ ꯃꯄꯥꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯈꯤꯕꯗꯨ ꯍꯧꯖꯤꯛ ꯗ꯭ꯔꯥꯏꯚꯔꯅ ꯏꯕꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯣꯝꯂꯤꯕ ꯀꯥꯔꯄꯦꯠ ꯑꯁꯤ ꯏꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯣꯔꯆ ꯀꯥꯞꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯗ꯭ꯔꯥꯏꯚꯔꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯏꯕꯥꯟ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯃꯁꯥꯕꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯇꯨꯡꯂꯣꯝꯗ ꯄꯣꯁꯇꯔ ꯑꯃ ꯎꯔꯦ ꯃꯁꯤꯗ ꯏꯔꯤꯕꯁꯤ ꯍꯨ ꯑꯥꯔ ꯌꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯟꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯊꯧ ꯁꯥꯔꯨꯗꯕ ꯑꯃꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯒꯥꯔꯤꯅ ꯊꯣꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯦ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯥꯔꯤꯌꯥꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯎꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯧꯔꯝꯗꯅ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯔꯦ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯅ ꯐꯥꯔꯝꯒꯗꯕꯗꯒꯤ ꯃꯁꯥꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯤ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯔꯥꯜ ꯂꯩꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯀꯣꯐꯤ ꯍꯥꯎꯁ ꯑꯁꯤꯗꯅꯤ ꯃꯐꯝꯁꯤꯗ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕꯁꯤ ꯃꯥꯔꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯎꯍꯟꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯃꯣꯏꯗ ꯃꯁꯥꯅ ꯃꯁꯥꯁꯤ ꯃꯔꯥꯜ ꯂꯩꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯋꯥ ꯄꯣꯠꯂꯨꯝꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯣꯝꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯁꯤ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯗꯤ ꯃꯀꯣꯛꯇ ꯑꯋꯥ ꯄꯣꯠꯂꯨꯝ ꯀꯌꯥ ꯄꯨꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯩꯅꯥ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯂꯥꯛꯍꯟꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯥꯒꯤ ꯋꯦꯠꯁꯨ ꯑꯗꯨꯝ ꯍꯟꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯤꯕꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯀꯣꯐꯤ ꯍꯥꯎꯁ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯦꯇ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯥꯔꯤꯌꯥꯒꯤ ꯁꯛꯇꯝꯗ ꯑꯗꯨꯝ ꯎꯕꯅꯤ ꯋꯦꯇ꯭ꯔꯦꯁ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯆꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯃꯥꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯥꯔꯤꯌꯥ ꯑꯣꯏꯅ ꯎꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯦꯃ꯭ꯌꯨꯁꯃꯦꯟꯠ ꯄꯥꯔꯛꯇ ꯆꯠꯂꯤꯕꯗꯨꯁꯨ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯁꯥꯒꯠꯆꯔꯒ ꯄꯨꯊꯣꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯆꯪꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ 666ꯅꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯁꯨ ꯗ꯭ꯔꯥꯏꯚꯔꯅ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯝꯕꯔꯅꯤ ꯃꯁꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯄꯣꯛꯆꯔꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯚꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯑꯣꯏꯕꯒꯤ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯄꯣꯛꯆꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯐ꯭ꯔꯤꯖꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯣꯠ ꯀꯌꯥ ꯑꯃ ꯊꯦꯠꯆꯤꯜꯂꯝꯂꯤꯕꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕ ꯅꯠꯇꯦ ꯃꯗꯨ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯥꯎꯒꯟꯕꯅꯤꯅ ꯃꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯥꯎꯕꯅꯤ
ngasi chahi amarongi mamangdagi mahaksi tumlaktrabani maram asidagi wakhal soiba misak ama haibadu oirakpani mana tawkhriba aranba thabak aduga amadi aranba thabak asi tawningdabagi oiba wakhalol aduga ani si se naba matamda thokpa thawdoksing aduni mangona thoklibasi hojikti mamangna thokriba thawdoksing adu mana loina ningsingba ngamle masana masagi maral sing asi chapchana yazare masing matungda ngasai note singda mayek mangduna leiribadu mahangna hapsille madudi ahanbada leigedaba si keni haibadi igidoriba si killer haibani haibiga athadi mihatpa haibani mafamista utholiba mama sa si mihat pani haibadu uthoksabani masi matungda mana laklibsi police station dani mana tawkiba maral singadu puni yazarage haiduna magi thamoina lepkhre hojik police station da sanchin duna thokriba thogdok khudimaki wari sadole ngasidagi sahi amagi mamangda mana maram oiduna accident thokpada angang nupa macha ma hatoki madu aina tawkibani haibu wafam si chapchana phongdole hojik driver na yengthokpada ivan si amukasu ure magi minmangdu uriba ivan na noktuna mabu aroi boina goodbye piramle masina takpadi driver gi thamoida leiriba masana masabu aranba misakni haina khanjaduna leiramliba wakhalola duna mabu aroi boina goodbye piramle haibani aduga hojik driver bu police personnel singna puduna sangsilakle aduga angau machugi ka hamada pusilakle mana hojik leiriba mafam si lockup tani aduga matangsta film yengliba khoina angakpa thogdo mu ure ngasidagi sahi amaromi mamangdagi tumba phangdana laklaba driver asinga sidi mapung phana tumba yare masina takpadi driver na mana tawruba maral singa du tagi chena na bahot na badu ngasidi masana yazarabani na magi thamoi si pothaba phangle habadu uthokpani nahandagi driver gi thamoi du alamni basi mana tawruriba aran ba thabak du tagi chena na bahot na badunani adubu ngasidi mahak sendre thamoi sengna magi maral du yazarabani na magi makokta amadi magi thamoi da karigumba polum amata leitre aduna ngasidagi insomnia haiba laina si mangondagi kokre masina ni ngasidi driver na mapung phana tumthaba yari basi matawsuna fazarba film si matangsta loisille ngasigi aigi explanation si kamdo boge haibu comment box ta thambiramu aina haibada soikiba lankiba madi si thawu yaw matamna mayamda ngakpiu haibu wafam thamjeri video bu like tawba madi share tawbu su kaubiganu matawsuna international movie singi manipuri da explanation tabina bagi damakta aigi movie story manipur haiba channel sibu subscribe tawbiu masiga loina ngasigi di video si matangsta loisinjarage Shanjit Sharma na mayambu amuka na khurumjari